State asida leiriba wetlands ki area sing asi scientific Oiba Maongda Sijinarabadi eikhoigi Senmitlon Da Chaona Ahongba purakpa ngamgani haina Manipur leingak ki Horticulture Department ki Director K Debdutta na phongdorakli. Wafam asi ngasi ICAR Research Complex for NEH Region Manipur Center amasung ICAR Krisi Vigyan Kendra Mangana sillaga lamphel pata leiba ICAR complex ta pangthokpa one day farmers conclave kam kisan mela hawdokpagi thauramda mahangna phongdokhibani thauram aduda Debdutta na hai Manipur da wetland gi area sing pak chauna leiba maramna aquatic ki pothok sing marang kaina puthokpa ngami ising dagi puthokpa pothok singi manungda thambal asisu hawjikti yamna kanaba ama oirakli adubu thambal pambi asi scientific cultivation ningthina tawdaba maramna masigi kanabasing mapung phana lawba ngamdri maram aduna thambal pambidagi kanaba mapung phana lawba ngamnabagidamak National Research Center gumba ama hangdokpagi tangai phadaba lei amaromda isingi pothok amasu oiriba aduga Manipuri singna pamnaba thangjing asisu pak sanna thanaba Horticulture Department na pandam thamli thaurang asi ekhoina chaba khakki nate thangjing asi malemgi oina superfood ki manungda chanba chinjak ama oirakpa maramna malemgi miyamna pamnarakli adubu Bihar dadi thangjing asi pak sanna thaduna malemgi kaithelda mafam ama kannaba honari Manipur dasu wetland pak chauna leiba maramna Bihar na puthokliba thangjingi chang adudagi Manipur na karisu taba leiroi maram aduna lam asida mityeng changduna state asi economy phagathanbada achauba mateng oigani hiram asida longmi mayamnasu mateng changba mathau tai haina Debdutta na makata na phongdokhi thauram aduda Agriculture Department ki Director Peter Salam ICAR Manipur Center HORC CH Bashuda amadi ICAR Research Complex for NEH Region Umayam Meghalaya gi Director Dr. Vinay Kumar Mishrana President Member Singh Oiki Loinana KVK Chandel Churachandpur Imphal West Tamenglong amasung Ukhrul gi Farmer Singna makhoi gi stall hangduna tongan ba potlam kayamarum puthokki ngasi ICAR Center yam active point masida leiriba lamphel leiriba se masigi tanja lowraga masigi kanaba lowraga farmers entrepreneurs agripreneurs singna support toksallaga makhoi lowba yaba kanaba se lowba se koi paisa gi kanaba nataba paisa khakki nataba natraga support assistance adugumba ngaki nataba technical knowledge know how singdo field applied to way aba technical know how sing se masi akoina makhoi lowba mathok dai aduna makhoi yam accessible loiba akhoi gi damakti yamna farmers friendly oiba aduma institute ni masigi khudong chabasi lowraga makhoi technology se akhoi makhoi na leitaba targa su masigi technology ma develop to biu akhoi darkar lei hairaga makhoi technology gi kanaba se masi anga ko phangna lowji haibasi ai farmers friends sing da ai thamjaningi